Ahambaden Maruoiba Paw Mabdi Tamzage, Nasinumidang Pumapan Minute Kulum Tarakumatam de imphal is Police Station Gimanungsan Banu Checkon gi Street Kangudana Yum Karambai Chakpagi Hairi Presna Phangba Paugi Hoji Hojiki Oina Phangba Paw Amana Matul Ani Longba Building Ani Yauna Mafam Tongan ba Yum Taruk Teret Minus Saktun Amang Ata Thokre Hairi Hoji Hojik Thokdok Thokpham Dagi Phangba Paw Amagi Matung Inadi Mei Chakle Haiba Paw Hek Phangbaga Manipuri Police ki Fire Service Team Ama Mafam Aduda Sangsanduna Mai Kanana Thaurang Sathari Aduga Loinana Manak Nakpada Leiba Meeoi Sing Amasung Security Force ki Kangbu Kaya Mafam Aduda Sensil Laktuna Mai Kanana Hotnadi Adum Oinamak Mai Kanana Hotnangi Marakta Hena Mai Saklakpana Maram Oiraga Yum Tarit Hena Amang Ata Thokre Haina Paw Amana Hairi Hojik Phawbagi Thaudok adu matau karamna thukibano haiba chapsaba khangbangam hairiba mafam aduda mangjauna security force na hena section thaurang lokhatuna leirakhiba mafam amani haina pawasna makatari aduga to update amadana cookie de ensang mana masing supply to rombasing 18 fare moirang Arambai Tengol Bisnupur district headquarter ge makada leiba 32 unit Arambai Tengol gi thomi sing ngasi tera kongsang bi leimaram mapadi kokta gi maningda Kulloner Galaiba cookie sing the Pinaba diesel auto ani loin e-rickshaw amada haptuna purakpa ensang mana masing mayam amaga loinana masibu purakiba Meeoi mari Fagatkhre ensang mana masing mayam adu ngasi ayuk saurang na pung mangarum tarakpa adwaida Arambai Tengol gi thomi sing aduna fagatlaba matung masibu purakliba Meeoi sing aduga loinana 32 suba Arambai Tengol unit ki thininggaida laiba office ta puraktuna pawmi singi mamangda puthorakre ensang mana masing purakliba Meeoi sing adudi moirang Pansang Lekai degi Hemam Thoiba Kokta Gram Panchayat degi Ayazudin Kokta Municipal Council Ward number 8 degi MD Kulakpam Salaudin Kokta Municipal Council Ward number 8 degi Sangom Sumbam Maino Bibi Thaudok asiga mari lenana 32 Arambai Tengol unit ki Herojit Koba Meeoi amana Phongdorak pada Kokta degi Cookie sing de ensang mana masing kaya matam kaya gi mamang degi supply tawduna leire haiba paw phangba degi Arambai Tengol nakupna senaduna Lakibani asuk kuina cookie amadi maitai gi marakta irang thoktuna leiringai serak asida asumna cookie gi mateng panglamba si yamna nungaite ngasi ahanbu oina makhoidagi polam sing asi pagatpa hawbani matungda asikumba thawong asi tawdana ba wakhal tahankhre kanagumbana makhatana tawge khanbiganu matung tarakpada tauba tarabadi lupna action lokhatkani haina phongdokhi video sing bibagi damukta mayam pumnam puamukana thakachari anu update ki damukta online manipur YouTube channel subscribe to video. Thank you.